ISTV News Meng Tabirba Puno Potaram Noksari Hosehanbada Moriba Pausing Lobisi Binod Kumar Dugal Manipuri Governor Oina Wasalokre Anoba Sahida Santi Lainanaba Amadi Saukat Thorangi Tabakta Sarkar Bumating Pangbiu Haina Chief Minister Okram Ibovina Arvil Dokre Amadi Pamdaba Todo Kaya Toliba Si Ngaknaba Tamui Sena Kangluk Masel Marakta Tambatangai Fade Haina Deputy Speaker Preso Simrena Haikre Nasi Muriba Pausing Sandromo Pizri Binod Kumar Dogal Nasi Manipuri Anoba Governor Oina Wasak Lokre Ras Bhavangi Darbar Hall Pangthokpa Singh Lemba Thoromamada Manipur High Court ki Chief Justice in Charge Laxmikant Mohapatrana Mapu Wasak Lokhe Thoromaduda Chief Minister Okram Ibobi Deputy Chief Minister Gaikhangam Deputy Speaker MK Preso Simre MP Dr. Maina Thangso Baite Cabinet Minister Parliamentary Secretary Madi MLA Singh Sarugaki Loinana Hanigi Chief Minister Radar Binod Koizam Civil Paramilitary Force Amdi Police ki Makok Thongba Official Kiasu Sarugaki Haunabi Matungina Wasak Lorba Matungda Governor VK Dugalna Maki Post Asi Constitution Ayaba People Post Ne India ki Constitution Ngakna Amadi Constitution ki Guideline Makada Sabsana Matau Nintina Pangtokani Fangdoke That I will faithfully discharge the functions of the Governor of Manipur and will to the best of my ability preserve, protect and defend the Constitution and the law, and that I will devote myself to the service and well-being of the people of Manipur. Well, let me just now settle down for some time, and as you know, the role of governor is constitutional, and within that constitutional ambit, whatever I can do for the people of this state, it will be my pleasure and honor to achieve that. Mahana Makatana, Northeast State Single Lerpa Sahi Mapal Fare, Manipur Miamgi, Ihul Kangna, Tabak Pangtokani, Fundopagaluna, Anoba Saina Lakpada, London Sigi Miamda, Yafa Pausel, Pirakle. Today is New Year Eve, tomorrow is the New Year Day, and New Year is meant for new resolutions. So I pray and I'm going to work for that there is a greater harmony, there is a total peace, and it's a much better place and there's greater prosperity. And for that, I think we'll whatever I in my humble capacity as the governor here, as a constitutional person here, who has seen Northeast for long years. I've been here for 9 years in this area. I've worked in different states, Arunachal, Assam and Mizoram. I've been to Manipur before. So I will do my best for the people here. Tungda Nauna Manipuri Governor Oiraba VK Dugalbu Manipur Rifles ke contingent Amana Guard of Honor PK BK Dugal Lisingani Mangadagi Lisingani Taret ki April Fawa Union Home Secretary ki Thopurame Handakta Uttarakhand amasung Orissa da thokiba Natural Disaster Singda Relief Operation in Charge Oina Thopurame Home Secretary Oina Tabaktagi Potharaba matung Minister of State ki thakta tongan ba committee amadi commission ki Thopudana Lakhibane Anoba Sahi Lisingani Taramarida Santi Lainanaba Amadi State Asida Paikatpa Sakwat Thorangda Sarkarbu Mapiteng Pangbinaba Chief Minister Okram Ibobin Arpil Tokre Palace Compound Leba MFDC ge Multipurpose Auditorium da Rubraki Great Tonight Amasung DM College Alumni ge Felicitations Thorum Haudopugi Thorum da Chief Minister na Fondokibani Thoromadu da Deputy Chief Minister Gaikhangam Education Minister M Okendro MP T Maina MLA T Mangibabu DM College Alumni Association ge President Dr. S Saubu Susarugaki Education Minister na Lisingani Taramari dagi Sahi Taragi Manungda State University Sanirom India da Linkat Kadoriba Asida DM College Mongpau Nabagi Tanzadu Yore Haiki Deputy Chief Minister na DM College Campus Asi Mayak Singna Legidabada Ataya Topa Kaya Amasu Lesilibasi Labak Tibani College Asi Mahusagi Oba Saktamadu Nasi Uba Pangre Haiki Chief Minister na Makha Taraduna Anuba Sahina Lakpada Taram Oakley Masina Santi Leba Sakopa Lamdamama Oinanaba Sarkano Honabada Punamanating Pangbiu DM College ki Hanagi status Amasung Campus ki Magunadu Lehanaba Government na Kana Honari Campus Manunda Leba Atay Sing Atopama from the Tamnaba Honari Masida Miamna Mating Pangbiu Haiki Aikoi Masal Gimarakta Tamoigi Minung Si Lairabadi Nasi Teneriba Awaba Masung Tangdu Lecta Riba Si Mankigani Haina Deputy Speaker Preso Simrena Fondokre
Wafam ase Ukhrul district ki Singai Kendra ki manung senba Indo-Myanmar border da leiriba poi da pangthokiba X-Mars ke function da haikibani Toromaduda Poi Junior High School ki kaani ki extension room amasung NRISM ki makhada MBS na saba health center sangaki loinana Poi Catholic Church amasung PSE digi makhada Longhar da sagaliba water supply scheme su yangsen ki Tawangamari lenana Deputy Speaker na haikibada Sarkar na manung hanjina leiriba khol sing da pakhaliba sakwat thorangi thabak sing da praja sing na cooperation PVU haiki mana makhata na haikibada hauzik sengoliba awang kasom dagi Poi amasung Poi digi Singai gi lambi ayamba loire atuba matamda black top torgani loinana Longhar da sagaliba water supply scheme asi ayamba saruk loire pipe tingadaba khaktangaire masi April fawda loisinduna Longhar nunglon lonbi awang kasongi khulsingda afaba thaknanba sing phangmangam lagani ngasi sangareba school asida awatpa ojamasung health sector gi doctor nurse athubada thamlagani haike Aikoi masal gi marakta thamoi gi minung si leirabadi ngasi thengnariba awaba masung tangdu leita riba si mangkhigani haina Deputy Speaker Preso Simrena phongdokre Wafam ase Ukhrul district ki Singai Kendra ki manung senba Indo-Myanmar border da leiriba poi da pangthokiba X-Mars ke function da haikibani Toromaduda Poi Junior High School ki kaani ki extension room amasung NRISM ki makhada MBS na saba health center sangaki loinana Poi Catholic Church amasung PSE digi makhada Longhar da sagaliba water supply scheme su yangsen ki Tawangamari lenana Deputy Speaker na haikibada Sarkar na manung hanjina leiriba khol sing da pakhaliba sakwat thorangi thabak sing da praja sing na cooperation PVU haiki mana makhata na haikibada hauzik sengoliba awang kasom dagi Poi amasung Poi digi Singai gi lambi ayamba loire atuba matamda black top torgani loinana Longhar da sagaliba water supply scheme asi ayamba saruk loire pipe tingadaba khaktangaire masi April fawda loisinduna Longhar nunglon lonbi awang kasongi khulsingda afaba thaknanba sing phangmangam lagani ngasi sangareba school asida awatpa ojamasung health sector gi doctor nurse athubada thamlagani haike awang kasong tu poi aduga chingai tu poi sigi marakta turen leibisisu thong athubam nang sarani masi sakalabati across the border haidi Myanmar on the labor lampi si kharabdi kanaba dum phangani haina ai thajai masi yam athum nang the thong sarani lampi lerani Taruk Suba Pay Commission implement Taugadabini Haiduna, Thasi Tang Taratareti, Manipur municipality Mapalgi Commerciary Sahumlona, Siaswag Strike Nasisu Satari, Masina Maram Oiduna municipality Tabaktorum Sing the Upon Papire, Kongjanga Siga Mari Lenana Joint Coordinating Committee Municipal Council Publicity Secretary T.A. Sobita Devina Phongdokibada, Impal Municipality Council Complex Satriba, Siaswag Strike Asi, Lisingani Tarahundogi Aruba Numit Asi Pawada Governmenta, Nasungdana Laisili Haina, Penda Fondoki, Mana Makatana, Government, Commissary Singi Dabi, Atuba Tamdaming Sanbu, Haike. Thousand Tatingi, Arubamiku, Lagado, Punjadoni, Punja Sida, Municipality Papandi, Yamaning Makaina, Pima Pala, Anama. Sabina Salau Gobogum, Lao Sender Basu, Hojan Binable later than a Kangang, Holy, I have a mache, Aina, Media, Tamjari. Anoba say Lisingani Taramarina Lakpada Pripakna, Malam Gimia Mamasung, Lamdamasigi Nusiriba, Irisa, Miam Punamukima from the Yapapausal Pirakli, Lofasigi Assistant Secretary Publicity and Propaganda, Lebangak Paluangi, Serolamana, Lieutenant Centeriba Matangi, Isialda, Namtabiraba Singna, Maromdom, Hausanaba Honariba, Amadi, Anoba Awanba, Asumba Yolgi Pandam, Pangnogi Damakta, Ningtam Ihok Sang Siliba, Malamgi Tongan Ba Lebak Singi Ihok Singbo, Sogat Pagaluina, Yapapausal Pirakli, Sai Humpo. Na Lamdamasi Ngkai Lam Manglak Pasi Indiana Toge Haibiyauna Satarpa Nakal Animal Mayapanba Aron Pandamni Appeasing Policy Manimakhatamna Satabagaluna Lamdam Asigi Yumlona Balebak Singalenariba Marida Nungai Nahandanaba Tawina Satriba Indiagi Kozil Tarani Indiagi Nungsup Tangba Ngkai Lam Sing Pakistanabadi Sainagi Ngkai Galonaba Ngkai Lam Mangbadadi Haksina Laubaduga Awang Nongpo Haizeriba Wesia Lamdamda Ngkai Lam Mangbadadi Harawugum Toriba Lenga
lengak asidi loilam lengak natana malemgi lengak ki puari da uba fangloi Indiana lamdam asigi lamgi apun bangam kai ngak siangini haiduna ireisa singna thajabadi sumloi daba maramna kanglei miyamna isane sagi lam ngak senjenabagi kunagi oiba thong punama matam pumbada leptana satagadabani ahanbada loilam lengak ki anti people thosil sing ase singtam miyam punna lepminaduna resistant iho makata na satafam thokle masigidama puarina kangthorok liba laimai asi ireisa singna lemna mangan fam thokte Serola sina makha taraduna India lengakna singtam miyam gi marakta khal sanaduna kangleipak miyam gi saram metpagi thorum sing gi manungda national highway kunta ki lila sisu amani India gi military amasung paramilitary gi mioi singna makhoi masabu singi marufni haijinduna samjaraba singmi silinau singbu namthak tawduna aron ba pandam amagi makhada singtam miyamda India gi linglam set oiba foot of kangluf naibi gi thoksil chathari samna Hingminar laba singburoi tamburoi anige masil manau oibigi thadoknaba yadraba nungsi sanabagi marida sokpa communal card paiduna sanari amaromda akiba pambai kya season aduna miyambu bipai handuna thamainaba honnariba sana pathaf ki makhada ekhoigi miyamna karamna hingli tungi mirolna karamna hingba ngamgadagi haibasi hangatna yengfam thokle masigidamakta nura temsinnabi irom sarmilana kathopga loinana sahi tarahundoi sara helaklabasu masa matomta sijage thorangbani haibigi maral sijenduna kaisum sangda fajinduna thamle MST International Indiana Mahakisara Henry Kongjang Asibo Pandam Labor Kongjangni Prisoner of Conscience Amani Haraba Fawada India gi While Kanglolna Amasung Lengak Mapuna Manani Mensinduna Tabidana Letuli Hari Lamdamasigi Miyamna Makal Kayagi Awase Teng Mayuk Naringai Serek Asida Government of India State Lengak Amasung Kulai Paiba Luf Karigi Marakta Tung Koiba Ingtapa Puraknabagi Mingda Tauriba Suspension of Operation Asina Lebak Miyambu ing tapna hingan badi laidana masina miyamda henadum awabanang hale security na matungda leplaga makhoina sel khaiba munba mi hatpa bom pokahan bana singba thong kya maning makha tamna sathanduna ningtam yolgi lilamda sumna chachariba yolup singbu malemgi miyam mamangda masak thienbada natana yolup sing asibu miyamdagi thukai tahanna honari hari serolasina mai masinga madi health care gi matangda su paladuna miyamda sabsana kanaba du fangan Thosil Tawang Nati Haina Maral Siri Indian Constitution na India gi mipung khudimapu lamdamasida khundaba yahaliba asina aikhoibu ikui dana isa iramdam asimaktada mitop singna minority tahallakpada natana nomudi pumut mutkiba yabagi phibamda lakle punamaki phibam sing asi yengluraga anobasai lisingani taramari asidagi ireisa punamak amatto oina khongphamda sena leminarase hairi December ki tang amadagi thabumama pangthorokpa hombutara marirak suba nupilal ningsing thorom ngasi nupilal memorial complex ta lusinkre nupilal memorial association sinba thoromaduda lekhidrabi ima sing maphamda ikai khomnabu utke thoromaduda social welfare manipur ge chairperson saitabama nupilal memorials association manipur ge president ke ibm pisak devi secretary organization ke gambini yauna branch ke age lusing bising su surya ki tharonga mari lenana saitabama na haikibada lawi khrabi ima singna lebaki dama Thona Lane Toromba Kayadu Kafum Kaubasumde Nasigi Mirolna Thona Leba Isang Toba Nungsinaba Matam Oire Ima Singna Tambiramba Fida Adu Ngakna Eko Kudimakna Seminasi Haike Nasigi Ima Sing Aduna Tambiramba Lamir Adula Akun Chacha Bangamzunaba Ekoina Gahorasi Nasigi Ekoi Ima Sing Dugi Lamir Adula Ekoina Chacha Gamzunaba Amadi Nasi Kai Tobatai Akoi Tona Elotai Akoi Isang Tobatai Akoi Shinabatai Akoi Kunsin Batai Anoba sahi lisingani taramarina lakpada Chief Minister Okram Ibobina Manipur Miyamda Yafa Paujal Pirakle Anoba sahi na lakpada lamdamasida Kundaminariba Kanglof Maselgi Marakta Nungsi Sanaba Puraktuna Santi Leiba Hena Sokorpa Lamdamama Weresano Hairi Anoba sahina lakpada ban blockade amadi lamdamasida leiriba singmi tami khudimak amaga gi marakta nungsi sanana leiminaba amadi wa culture leiba iramdam manipur ama oiresanu haina National Highway 53/37 Truck Owners Association gi president gi serolamana hairakli anoba sahi sina lakpada diver singda mental harassment pibiganu haina serolasina makatarakli
Desamna lamdamasida quality education puraknaba sahi tara hena honaduna lakli makhatana sigumba tabak asi chathagigani haina Desamgi president Slaudina ngasi Desamgi office da pangthokiba paumi sing unabada phangdokre mana makhatana haikibada lamdamasid leiba paumi singda kanagumba kharana tattana ayatpa panba pibadagi mathau pangthokpa ngamdaba yauriba si anoba sahi lakpa asidadi paumi singda ayat apan piba mata tobiganu haike media si miamgi Aning pamba miam ki kalau untuk pemohon amati bagi mayon sumnaba atgumba kulai amo wariba sida hak leitana ki state actor singna ki han laga natragani state actor singna makoi ki aning pamba da punaba politicization tawsi masigumba tabasi ki masidagi media ki silnau singna khatok na leira kanda Acumba kita makta mamang tetegi lobi betul tang si makata na in 2014 lakadar ba si mikuk kharagi betul dagi anou chahi ma lakadar so lobi rakani haibgi ase patha jab si thamjaba loina Milalna loyan joba larik fongba thinglingai serakta kaksing da leiba saita seva committee na M Rajan iba cheptharaba singpul amadi and ahal jauna iba thoinu haiba loyan joba larik ani sida award piragani haina laukhthokiba si athingba thamle haina milalgi miyo sinanga si paumi sina phongdokre milalgi office da pangthopa paugi mifam aduda milalgi president sadokpam tomba mangang amadi secretary P Thakabana saruyakhi president haikibada milalna loyan joba larik Pumting Tingbagi Aroiba Matamase, Ngasi, December Tang, Contramatoi Fauni. Handak Saita Seva Committee Kaksing Loyan Java, Larik Anida Award Pigani, Loktokiba Si Labak Tivini. Saita Academy, New Delhi Piba Award Loyan Java, Larik the Award, Pidanaba Setakre. Manipuri School Sing the Metelongi class Tobumatamda, Metelon Kaltama Nangbi Gadavini. Milana Lol Sokanaba, Honabada School Sing Nasu, Mating Pangbiu, Anobu Say Lissingani, Taramari Dagi, Hona School Sing the Milana, Akanwam Yang Sanglagani Hike. Ewa pilpo matamda ngasai loyan yaubo laita ewa piba baje loyan sagut pane ne lobune ba igaise larik tanati sei iba oiro sei iba oiro punamak tane akoina athingba thamai je ano ngasi ji December 31 da puri last date oire ai bi wari da adugi matung de moina khabar da media gi press media da moina ewa pini haje la boje yadi ai bini milangi di samna Rimsta angang unabada lekhidrabi Devajani misig matang da sem kiba J sina sangai proda leba FCS ki godown da malpuba gari sing sathok sasin toba thinglingai cherakta ngasi khangawdana malpuba gari ahum FCS godown da sangkhibadagi miam hortuna tanakre godown manungda sangmana hankibadagi gari sing adu akaya thoi thoogdre miamna gari thorok pangai dun leinaki Lampel police ki kangbu ama laktuna miam adu control tokhi Indo Nagai Subu Asan Bam Eng da Yenglamba Naga Lusingba Suisa Rungsung Amadi Oza Kaba Maitei Naga Animaki Ratsbu Ikai Kumnaba Animaki Puaribu Mun Kangbu Misakni Haina NSN IM ki General Secretary Tungalant Muibana Fongdokre Wapamasi Thasi ki Taranipal da Maitei National Front ki Lusingbi Singsubam Wangambiga Delhi Lodi Rotaleba India government piba Lalolof Asigi residential quarter unabada Fongdokebani Unabasida Oza Kabana Lisingama Samapal Marpuda founder editor Oiduna Nutigi Pauxi Oina Fonglomba Pandams Bilanguage Evening Delegate Executive Editor and Tomba Amasung Huyalan Paugi Editor M. Sibatata Luang Susaruyake Wangambi Lemana Maitei Naga Animaki Ratspu Ikai Kumdrambba Lusingba Suisa Madi Oza Akaba Anige Punba Stesuma Ukrulamsung Tampakta Tamlabadi Singmi Tamigi Aset Pamari Sagat Padamating Oigani Wakal Tanadaba Sing Tanaduna Punna Saminaba Yabagi Lambi Legani Haina Fondoki Muibana Fondoki Bada Oza Akabana Nagagi Puaribu Ikai Kumnei Oza Suisa Nasu Mitaibu Yeknabo in a Lokide Oza Suisa Mitegi Ratspu Ikai Kumnaba Puari Kambu Misakni Lusingba Animakna Maitei Madi Naga Wakal Taminaraga Saminadaba Yaroi Hibasi Muna Kangami Lusingba Nina Lakidabasi Maitei Naga Animakesoba Mangzaba Mani Makwe Nigi Upon Vestisu Amomam Tampak Amadi Krulda Tamba Hibasi Maramsai Haiki Muibana Maka Taraduna Naga Amasung Maitei Anigi Marakta Wakal Tadaba Yarongani Makoi Buhana Wakal Tananaba Matam Kara Lokasi Makwe Nigi Upon Vigistisu Si Tampakta Hana Tamlaga Ukuldadi Matam Ngai Kisi Stisu Si Kinkrabadi Asetpa Firef Lorkani Madugi Consequence Aikoina Tenagani Muibana Tamkiba Wafamda Wangambi Lemana Makataraduna Oza Halanigi
punba statue asi oja akabana laikidaba leirol chankiba wakha leimang singda hanigi leiraba oja akabagi statue ga punna oja suisagi statue tamningi lakliba January 13 da pangthokadaba oja akaba laikidabagi Nepal suba kumnon thoromda uref uyung tamsi haibaga loinana thabagasi suisa trust amadi losing purel singsubam akaba ningsing lof anina punna tominasi hain phongdokhe moibana unarba matungda lof asigi well wisher kharasu December 18 da Delhi gi mafam amada unaki statue adu ukhulda thambada matam khara lawrabasu atubagi oina singi mafam amada thamsi hairabadi suisana lerol chankiba Senapati district ki cycle kendra gi munung sanba hongmal khulgi kulang kafuda kiningbugi mafam khanaki holmangda kinba tarabadi suisana lekidaba April 13 2013 gi kumrun thoromda uref uyung tamba hainasu yanakhe Oinam Sharif Miat Janing the Fundoktuna Narang Oinam Lamkaida Darna Funduna Miamgoiba Rally Amasu Wango Police Station Forga Yunam Hidron Power Set Cre Tongan Tonganba Club Organization All Manipur Muslim Youth and Cultural Organization All Manipur Muslim Students Organization Muslim Student Welfare League Amasung MSF Yauna Misi Siga Marilena Sankiba JSC President Siar Lauduna Oinam Sombunda Miamgoiba Mipama Masupang Toki Mipamasina Oinam Sharif Hapada Senava Singh December Kuntramatoi Faugi Manungda Faduna Miam the Kandrabadi January Anigi Ayupung Mangadagi January Ahungi Ayupung Manga Fawa Ban Tonanaba Wareflow Cre Lekidrabagi Imu Manungda Sarkargi Makaidigi Matik Saba Compensation Pigadavani JSC Amasung Miamgi Ayaba Yaudana Singnaba Mui Singda Amasung Imu Manungda Karigumba Ayat Apan Akaiba Tabak Ama Pauba Tominadanaba Haina Wareflow Cre Myoibagi Haki Matang Amasung Aingi Mating Piriba Legal Aid Clinics Haibasida Nomigoiba Mipamama Oinamgi Law Academy da Pangthokre Toramasida Commerce and Industry Minister Govindas Konthozam MLA Ibohalbi Oinam Nagar Panchayat ki Chairperson O Budisu Sarugaki Resource Person Oina MLS Law College ki Associate Professor and Promote Prosecution ki Director NGTS Kumar Wanganki Dr. I Ibohalbi na MLA Minister Singna Assembly da Ain Semada High Court na Singba Singi Legal Expert House da Thamningbugi Abamba Phongloki Minister Govindas Konthozamna Mi Khudimak Ain gi Mathakta Leite Maramasina Ain Ngakna Thabak Tawbugi Tangai Fadaba Lei Haike Ain si Khoi Punamaki Mathakta Leiba Prime Minister Oiragasu Chief Minister Oiragasu Bharat ki President Oiragasu Governor Oiragasu Nasi wang jadi MLA Minister Oiragasu koi punamaki matak sida ain silai ain habis na koi punamaki matak tani ain sila sasun to badu ngbalai ba ki nagarika mane koi All Manipur Nupi Marupna Thama Sumna Chatharkiba Hombutara Mari Suba Nupilal Ningsing Thorom Ngasi Irabat Bhavan da Losin Kre Losin Bagi Thorom da Lofasigi Patrol Member T Ibemhal Vice President O Lembi Amasung Working President M Sakisu Surugaki Working President M Sakina Anowasahi Lakwasida Lamdamasida Leriba Nupi Singh Mikaf Topi Matam Oire Larva Singi Yaifenaba Samkiba Food Security AK Form Lamdamasida Lupa Seni de Yondru Lere Masina Larva Singdi Lowangam Roy Haike Manipur gi Mapan da Samnariba Lambi Ani Infan Dimapur Lambi Infan Jiribam Lambi Sideda Road Protection Force Hambi Waibase Aikoi Matam Punamata Launai Ulel Maitin Iba Isai Mayaki Lyric Aigi Pukning Dagi Arun Kumar Nomai Tem Iba Isai Mayaki Lyric Nung Dagi Panda Lehoro Haiba Lyric Ani Lamnan Basanglal Fongkre Sereng Basingi Apunba Luf Nasin Pangtokiba Tormasida Manipur Olympic Association ki President Bijoy Koijam Luf ki President NG Mohindro Susurgaki Luf ki Secretary Piro Kumar na ngasi phawbada Sereng Basingi Apunba Luf na Isai Mayaki Lyric Taramapal Puthokre Loinana Aiba Singdasu Manakya Pikre Mathang Seida Pangtokadaba Luf ki Mapok Numita Atopa Award Amasu Hapsinaba Honari Haike Anoba Sahina Lakpada MPCC ki President Oiriba Deputy Chief Minister Gai Khangamna Manipur Miam da ya proposal Pirkli Anoba Sahina Kangluf Kayana Khundariba Lamdam Asida Nungsi Sanaba Santi Leiba Sakotpa Lamdamam Oiresanu Hari Manipur Assembly Speaker TS Lokesor Nasu Anoba Sahi ya proposal Pirkli Anoba Sahi Asina Lamdam Asida Khundariba Puruf Khudimba Nungsi Sanana Leminaduna Sakotpa Apunba Manipuram Oiresanu Hari MPT Mainanasu Anoba Sahi ya proposal Pirkli NPF Manipur State ki President Soso Lohor Nasu ya proposal Pirkli
mamangi sei singda kanglup singi marakta nungsinadaba kalak yang thinaba amadi atai pamdaba thodok kaya lekhiba sing tungda thamkhraga anoba sahi asina wata padaba nungayai phaba ama purpa oresano hari MPP nasu anoba sahi na lakpada yapa pauzel pirapura loinana anoba sahi asida miadmi pun blan pocket laita laira kaya gi awaba koklaga thong manaba sakhor pangamba sing tam punna nungsi sanan leiminaba ngamba aphaba sasan ama manipur da leiba oresano hari comrade union nasu sahi gi yapa pauzel pirakle ngasi lisingani tarawumdagi sahi loiba amasung anoba sahi lakpaga loinana Thawal district ke manung senna pamdaba thodok singi yenglaga district magistrate Thawalna ngasidagi makhataba order ma thoktriba fawa district asi sinba thungna CRPC gi session chama nepumari gi makhada mioi manga natraga hena punduna ain kaiba thong sing satharakpa yaba sai nung nongmayamadi khoju khulai sing puba bambula thabana singba athingba thamkre hiramasiga mari lena district magistrate Thawal Tiranjitna hukum Thokre Sekmai Kaujing Lima Bazarda Sekmai Khulgi Oiba Mipamama Pangthoktuna Hayeng Anoba sei lisingani taramariga mari lenana Sekmai Turelda picnic lakpada athingba thamkre Mipamasina Hayeng January amagi ayupung taruk taba matamda miam punamak Kaujing Leimada Thoroktuna picnic lakpasing thingani Advanced Women's Society Awang Sekmai Secretary TS Amubina Phungdoropada Mawonda Khud Tharakiba Singi Mathakta Sekmai Police na case ama fine tawgadabani loinana KYDO na Miam Mamangda Lale Haidri Phawa Khongjangasi Handokloi haina Miamgi Mifamna Waref Lore Haike Kini si turian sida kan tor banena lengoi ni pa nung pe pa lektra banena kan gumba angang sing la aga su nata bawa cha lisa sa phataba tawra aga su uraro atuna turian ju matang khara akoina taw turian thingi phawdi bikini su thinga se da haina yeba ko khunji ge adai da akoina ngasi si thokpa matamda pung mapan da thoe pung mapan da thoga akoina turian si yeng si haiba matamdu da moi di sem chadana le rame ba phuna bagi phurage haidra ada koi ki president ji di makong makhu ya da banena aina mayam si luchinga ga adum chasa ye ba ko chacha basi da moina ai gi khangau da na koi gi tungom da gi samjing aga phuri e adai da mayam ji na kham lok da na adu maina tawraga tawre aduga chanto chairi ba kaino astani ga ba asai sina miwanda publicity cha phawa kari hekta thalaga mai tha to ura adagi horen nai khaige nayum da changa ga haiba phawdi haihaningde madu de army thachilaga nai ge dudi tawsu tawi madi mathong mana khangdana nong mai chu panga ta kapmi aduna masi ju tawhaningde masi authority sing nai yengjin biraga masi matung da tawdana bagi khanganba parama takwi ba ja mati chabtandi sipam Ngasidagi Manipurda Times of India gi paukse amasung Rashtriya Swayam Sevak Sangha matam kaktana MSF na boycott tokre front asigi office da pangthokiba paugi mifamamda president khulakfam Shirasuddin na phungtokibada Manipur amasung Jammu Kashmir da apaspa thamkekadabani haina tha singi Nepal da Times of India da RSS ki National Executive Arun Kumar na phungtokiba wafam adugi matangda anirak hanna sengdoraknaba khangan khraba fawda ngasi fawba thoksadana leithokpa haibasi ek asibu lokthok khinaba khongjang sangsiliba miyambu usitabani hiramasiga mari lena mairoi love asina sangsiliba khongjang asida miyamna cooperation PBU hairi Times of India da habakibado adugi matang MSF na December gi tarik 12 ta madugi reply ma pirakna ba clarification ma pirakna na ba appeal tabduna lakhi December gi tarik unga mathoi da mukhanna 3 days fogi manungda clarification ma pirakadabani haina appeal tabgi ega sibu thamdana na ba yum chitarajan mangang advisor MSF amadi masida nasinga simak Manipur yom sanu sharmila jara hinduna leiri ngasi phawbada masigi agitation asigi sunai nei nabidana RSS na amadi Times of India ne hektang potorga thabak paiba si Manipur myam bu sitabani agitation da sharu yaduna awana nangraba myam bu su kai shoina khandabani haina lawdaba ngamde RSS na amuhana thangbadabani haibigi matang de clarification piraktabadagi MSF na haiba Mokoi boycott tawgi khungjang asi culture pani hamadi hujik masigi Manipur da pongiba Times of India yon biri ba natraga madugi agency ori bisina sumadu yondana ba MSF na appeal tawjeri maduga apapata khara chet pe na thorapode MSF na madugi daita log jabangam jaro
Lomi Singdagi Lam Namduna Loroi Haina, Chief Minister na Hangang the Leba Pony Sanctuary and Sinbagi Kongseta Pongdokiwa Wafumadubo, Committee on Protection of Agriculture Land Hangang na Tagar Pafundroli, Adubo, Labak Tibadi, Lomi Nataba, Mapamaduda, Tika Toriba Sarkarge employee Oriba, Mui Karaga Unakiba, Tong Adubo, Pen of Fundroli, Mui Singaduda Asengba, Lofam Singi, Lopu Committee na Karigumba Hak Amatapiki Late, Asengba Lomi Singa, Wari Sanaduna Warisin Propangongani, Ipai Puna Tambiramba, Miamgi, Puksak Oriba, Lofam Manganaba Torliba, Kongtang Sibudi, Shunga Yabangamloi, Manipur Ladiba, Lofam Sing, No Makangdana, Mangsil Liba, Asi, Nasi Sarkana Una, Laisiliba, Asima Punomaki Lebak Tibani, Lofam Sing Asibu, Kananaba, Honadrabadi, Tungi Mirolna, Sinjata Mipal, Tangapa Swedabani, Lofam Kananaba, Ihoda, Manipur Ladiba, Maira Paibi, Club, Civil Society Organization, Punamakna, Amato Oina, Kananaba, Honaminasi, Hairi. Higher Education की website ama Education Minister Moirangtem Okendrona launch tokre. Higher Education की Directorate की hall da pangthokiba thorom aduda Commissioner PYP susaruga ki nauna hangdokliba website asida ramsa yauna ate scheme kaya upload togani haina minister na fangdokhe. TS Bir Center Football Academy की Lisingani Taramari की calendar fongkre. Hotel Anand Continental da fangthokiba thorom asida DIG Range 1 Clay Khongsai Lions Club of Lemerol की President Dr. T. Mema Amasung Academy की President S. Khurai Lakpasu Sarugaki February 10 Hundoi Taranipal Pawa Spring Soccer Festival Academy asina pangtholakni hairi. Hausi की मतंग दा फ्रेंड्स की माइके दिगे हौसी सिन के दबस सिंगना सुटी नतबा मतमदा सिन बयारोय खंगलकले लोफसे की सेक्रेटरी पब्लिसिटी न थ्रोपा चेरोलमना टिकट की ममल लुपा यांखै दिगी हेन बयारोय लेकाय की आयाबा रजिस्टर बॉडी ओइबा अमदे सिन बगी मरम सेंगना यारकदबनी लंपा वाइबा होल वाइरगा हौसी तोबु यारोय वाइबगी आयाबसु पीबा यारोय मणिपुर मियाम की अपामबगी यंगलगा फ्रेंड्स न थमलिबा अथिंगबा असिगी मायोक्ता मखाताना हौसी सिननबा होनबगी पाव फ्रेंड्स न फंगले मसी तौदनबा निंसिंगबगा लोइनना मियामनसु टिकेट ककपिगनु हाइरि हौजिक मखाताना सानबगी पाव लोपिसे Manipur की हवलगलिबा ना ओरिबल सिंह निसागी इपाक्तगी लापथोक्तुना मसामु फबा तिजंग काइजंग दबा अमा ओइनबगी पांदमदा तोंगान तोंगानबा डिसिप्लिनरी सिंगदा इंटरनेशनल की थाकता सानरोरबा सानरोय सिंह अमदे मणिपुरी फिल्म की मणिवुड टीम का राव ग्राउंड की आर्टिफिशियल तपता फ्रेंडली फुटबॉल मैच अमा पांथोखरे इंटरनेशनल टीम दा बॉक्सर एंड डिंकू फिल्म स्टार सदानंदना टीम कैप्टन ओइकी फ्रेंडली मैच असिदा इंटरनेशनल प्लेयर टीम ना मसा मऊ कन्ना सानबा मदे सानबगी आइडिया हेनकिबना मणिपुरी फिल्म की मणिवुड टीमबो गोल मंगा अमदा थोइखरे अथोप मनिहर सिंह मेमोरियल सुपर सॉकर टूर्नामेंट के आहनब सेमीफाइनल दा नेताली लोलाव बुंगा मिक्स क्वाखैथल गा सानरगनी अनिसुबा क्वार्टर फाइनल दा DFC कखुलोंगा CPDG लोंजम लकाय गा सानरगनी अथोप मनिहर सिंह मेमोरियल ट्रस्ट न सिंदुना YLL ग्राउंड पिसुम दा सतरिबा अनिसुबा अथोप मनिहर सिंह मेमोरियल 4A साइड ओपन सुपर सॉकर टूर्नामेंट के ngasi sanakhiba ahum suba quarter final match da mix kwakaitel amadi YLLA pisum normal times da goal amata sanaba ngamdabadagi kick framed penalty mark na decide tawda mix kwakaitel na YLLA pisumbo goal mari ahumda maithiba pikre mari suba quarter final match da CPDG Irompukri mapal amadi ISLCB hodam lere goal amamam sanaduna draw satpadagi kick from penalty gi mark na decide tawda CPDG Irompukri mapal na ISLCB hodam lere po goal mari ahumda maithiba piki lagliba January tang anida hanba semi-final match netali loklaw bunga mix kwakitelga sanragani January की तांग अनिदगी निफाल फावा दिल्ली की सत्रसाल स्टेडियम दा पांथोकदरुबा यांखै मापल सुबा नेशनल स्कूल गेम्स दा सरुक यानबा सही तरातरेट मखागी नुपा मसागी फेंसिंग सही तरामरी मखागी नुपा मसा मदी नुपी मसागी हैंडबॉल सही तरातरेट अमदी सही तरामपल मखागी नुपा मसा मदी नुपी मसागी थांगता सही तरामरी अमदी तरातरेट मखागी नुपा मसागी जुडो सही तरातरेट अमदी तरामपल मखागी नुपा मसागी वेबस्लिटिंग अमदी सही तरामरी मखागी नुपा मसागी रेसलिंग दा सरुक यानबा मणिपुर की सानरोय सिंह इम्फाल थादोखरे तरमसिग मरी लेना यूथ अफेयर्स एंड स्पोर्ट के जॉइंट डायरेक्टर KS प्रमोदना यापे पाउजल पीदुना मेडल यामना फंगबा ओइरेसनु हाइखे
Housing ngasi nongmagi okiba ai ngasa ki pau pizri ICAR lampel fati ki phangba pau gi matungina ngasi ki khwaidigi saba degree Celsius kolomdoi dasmik mari khwaidigi ingba degree Celsius ahum dasmik ama nungsita yawa ising malal gi sang ayukta sada marputara mathoi nungthildana sada nepumari ngasi nong sukhide loisalapda ngasi muru ba pausing amukhana pizri Binod Kumar Dugal Manipur gi governor oina wasak lokre Anoba Sahida Santi Lainanaba Amadi Sakat Thorangi Tabakta Sarkar Bumating Pangbi Haina Chief Minister Okram Ibovina Arfil Dokre Amadi Pamdaba Thongdokya Tholibasi Ngak Thoknaba Thamoi Sengna Kanglof Maselgi Marakta Thambatangai Fadi Haina Deputy Speaker Preso Simrena Haikre ISTV News Ming Tabi Punapo Makana Kurumjari